कांग्रेस पार्टी की मपांगल मयेंग खरा ताबदा मतम चुप्पगी ओइना मयेंग तागदबगी मओंगदा ngang sakliba ngaktab ngamde gaikhangam All India Congress Committee की CWC की member हानगी डिप्टी चीफ मिनिस्टर श्री गाइखांगम ना हाइख्रे मतम की सापुना पालंबा हैरांग लैरांग मनामसिंग केनखिबगुम कांग्रेस पार्टी की सु मापांदा मयेंग खरा ताबदा मतम चुप्पगी ओइना मयेंग सामबगी मओंगदा ngang sakliba si ngaktab ngamde वाफम सिंह असि मणिपुर प्रदेश कांग्रेस कमिटी ने सिंधुना कांग्रेस भवन द पांथोकपा नोंगमगी ओइबा जॉइंट सेशन ऑफ प्रेसिडेंट DCC अमदी BCC की मिफमदा श्री गाइखांगम ना फोंदोखिबनी महाकना मखा तारदुना मियोय कया अमा लाकनी मियोय अमा सटखिगनी कांग्रेस पार्टी दी अदुमक लेंगदना लैखिगनी कांग्रेस पार्टी दी अतै पार्टी गा मानदे डेमोक्रेसी की नियम ngang na satpa kanamata gi thawin sin yaudana leiba party ni party asibu mapangal kalhan ba haibasi miyam ga mari phagatnaba district committee amadi block committee mathau yamna oibana ngasi gi thoram asi pangthokbani grassroots tagi miyam ga punna chatminarabadi party asi mapangal kanba ngamgani haiki thoram duda CLP lusingba oibobi MPCC की प्रेसिडेंट गोविंदास कोंथौजम पार्टी की MLA सिंह ex MLA सिंह MPCC PCC की मेंबर सिंह सरुक याबगा लोइनना थौरमदुदा कांग्रेस ना सही तारा मंगा लेंगाक पाइरमबगी चौखत थौरांग हाइबा लाइरिक अमसु फोंखी अतोप पावमना कंगलेपाक इंडिया की स्टेट अमा नत्ते प्रिपाक इरमदम कंगलेपाक ना कैदोंगैदे इंडिया की सरुक अमखक ओइरखिदे मसी हौखिबा पुवारी न खुदम ओइदुना लैरी मरमदुना कंगलेपाक ने इंडिया की स्टेट अमनी हाइनबगी मरम सुक्लै लैते हाइना आइन थिंख्रबा लो पीपल्स रिवोल्यूशनरी पार्टी ऑफ कंगलेपाक प्रिपाक की सेक्रेटरी इंचार्ज पब्लिसिटी एंड प्रोपेगेंडा लेंगाक पलुवांग ना खुयेक पीदुना थादरोक पसेरोल अमना हाइरी सेरोल दुना मखा ताना हाई जनवरी 18 दा कंगलेपाक ना इंडिया की 38 सुबा स्टेट ओइखिबगी 98 सुबा थौरम पांगथोकनबा लेंगाक ना थौरांग तौरिबा सिदा इरैचा सिंगना सरुक याफम थोकते थौरम मसी लमदमसिगी मियामबु मालेमगी मांगदा मिखा पोलबा लोइलमनी हाइना मसक ताकपा नतना अतै थोइदोकपा मरम लैते कुमजा लिसिंग अमगा चमापन निफुमापन की सेप्टेम्बर 18 की नामथा की मर्जर एग्रीमेंट अदुना कंगलेपाक स्टेट की एडमिनिस्ट्रेशन डोमिनियन गवर्नमेंट ऑफ इंडिया की अथॉरिटी मखादा नमफुद लैहनकी नामथा की एग्रीमेंट असिन मरम ओइरगा कंगलेपाक स्टेट की गवर्नेंस अमसुंग एडमिनिस्ट्रेशन गा मरी लेनना मपुंग फाबो अथॉरिटी जुरिस्डिक्शन अमसुंग पावर पुंबा इंडिया लेंगाकना नमफुदा सिजिनकी कुमजा लिसिंग अमगा चमापन निफुमापन की अक्टोबर 15 की कंगलेपाक एडमिनिस्ट्रेशन ऑर्डर सिनदुना कंगलेपाक नेशनल असेंबली अमसुंग कंगलेपाक पॉपुलर गवर्नमेंट मुथतुना लमदमसिगी एडमिनिस्ट्रेशन इंडिया लेंगाकना लौसिनखी कंगलेपाक पु कुमजा लिसिंग अमगा चमापन निफुमापन की अक्टोबर 15 दगी इंडिया की चीफ कमिश्नर अमगी मखादा लेंगाकपा टेरिटोरी अमा ओइना थमखी मसिदगी कंगले लेंगाकी सोवरेन अथॉरिटी अमदी जुरिस्डिक्शन सिनबा याहनखिदे कुमजा लिसिंग अमगा चमापन निफुमापन की अक्टोबर 15 दगी कंगलेपाक पु इंडिया लेंगाकना खुदुम चनसिंदुना ngasi फावबा लाखी चीफ कमिश्नर अमगी मखादा थमजिलंबा इरमदम असिबु यूनियन टेरिटोरीज लॉज एक्ट 1950 एक्ट नंबर 30 15 अप्रैल 1950 ना पार्ट असी स्टेट की थाक थमकी अमदी इंडिया की लॉ सिंग कंगलेपाक ता चनहनबा होखिबका लोइनना इंडिया की लॉ सिंग सु कंगले मियामदा नमदुना इलहनबा होखी The Constitution 7 Amendment Act 1956 की मतुंगिना कंगलेपाक पु इंडिया की चीफ कमिश्नर अमगी मखादा यूनियन टेरिटोरी अमा ओइना थमखी टेरिटोरियल काउंसिल एक्ट 1956 की फर्स्ट शेड्यूल सेरेल नंबर 3 ना कंगलेपाक सी इंडिया की चीफ कमिश्नर अमगी मखादा लेंगाक तौबा टेरिटोरी अमनी हाइना मसक तागली The Government of the Union Territories Act 1963 ना इंडिया की लेंगाक अमसुंग कॉन्स्टिट्यूशन मनुंगदा कंगलेपाक लेजिस्लेटिव काउंसिल सेमखी अमसुंग कंगलेपाक की काउंसिल सेमखी अमसुंग कंगलेपाक की काउंसिल ऑफ मिनिस्टर लेहनखी हारिबा एक असिगी सेक्शन 1(8) की मखादा कंगलेपाकपु यूनियन टेरिटोरी अमा ओइना अदुमक थमखी तुंगदा नॉर्थ ईस्टर्न एरियाज रिकॉग्नाइजेशन एक्ट 1971 NEA की सेक्शन 3 की मतुंगिना हाना यूनियन टेरिटोरी ओइरंबा कंगलेपाक इंडिया की 38 सुबा स्टेट ओइहनखी अतोप पावमना रिपब्लिक डे की मांगोइनना तोंगान तोंगान मफमसिंगदा पुलिस न थी हुंबगी थबक चथखरे लागिबा जनवरी 23 पांथोकदरिबा रिपब्लिक डे थौरम शांति ओइना पांथोकनबगीदमक्ता मणिपुर पुलिस ना अकनबा सेक्शन थौरांग लोखटपगा लोइनना मफम कयादा थी हुंबगी थबक चथबा हौख्रे ngase Imphal East District की SP जुगेश चंद्र की लमजिंग मखादा Imphal East Commando हाइंगांग पुलिस स्टेशन अमदी नुपी पुलिस की अपुनबो खुदपो अमना खुराई हाइक्रू मखोंगी युमथोंग कयादा संगचंगदुना पाक सन थी हुंबगी थबक चथखरे Imphal West District की ओइनसु Imphal West District पुलिस की एडिशनल SP अमरजीत लमाभम की मियेंग मखादा जेलर लैरक कोंजेंग हजारी लेकाई
ख्वाइराकपम लेकाय अमदी नेप्रा मेजोर एरियादा युमथोंग खुदिंग चंगदुना थी हुंबगी थबक चथबग लोइनना बैन आउट लेबसिंग वेरिफिकेशन चथगी थौबाल डिस्ट्रिक्ट की ओइनसु थौबाल डिस्ट्रिक्ट पुलिस की एसपी डॉक्टर एस इबोमचा की लुसिंग मखादा थौबाल खेत्री लेकाय सिंखोंग एरिया दा पाकसन थी हुंबगी थबक चथगी अयु अंगन बदगी चथकीबा ऑपरेशन अदुदा नुपा नुपी पुन्ना मियोय चामगा की मथकता वेरिफिकेशन चथगी बिष्णुपुर डिस्ट्रिक्ट की ओइनसु बिष्णुपुर डिस्ट्रिक्ट की पुलिस की एडिशनल एसपी वांगखोमबगी लुसिंग मखादा ngasi ayu angan badagi hauduna kumbi police station gi manung chanba napat village da thi humbagi thabak chathaki ngasi ayuk tongan tongan ba mafam singda chathakiba combing operation aduda mifa mipun gi paudi leite atopa pawmana Manipur People's Bill 2018 khanafam thoktre haumi Federation of Haumi na thadrok paserolda mitop miyam amana Manipur gi ching amadi tamgi mafam amada hektamak lam leiba yabagi provision yawba Manipur People's Bill 2018 amuk puthoktuna khanafam thoktre Bill aduna native people kanbagi mahutta native people muthanaba bill ni haibasi Manipur miyam danatana Bharat Sarkar sumayek sengna khangi adumangna bill adugi mahutta Bengal Eastern Frontier Regulation 1873 ILP system adu India government na Manipur da sana halakhibani Manipur People's Bill 2018 puthokna bahona bata chawbu thodang lokhiba committee aduna Manipur da leiriba Manipur thugaiba pamba stakeholder yauna mayam ama punsinduna bill adugi ayaba lokhibadu achumbani haina lawbra Manipur gi yelhumi kanna bawa khana bada yelhumi na taba Manipur da khunda silakpa khudimak amatta sithadana yawhanduna khanaraga karamba makhalgi asengba yelhumi masak takadoribanu karamna yelhumi kanba bill puthokadoribano iraicha imari kanbagi wa khanabada atopa mi yawhanba mathau tade hairi atopa pawmana governor gi geta bomb gi attack sathaba security na khurak hangdana ngak senbagi thabak lokhat padana tana high security zone oiriba state asigi hek governor banglo gi gate mamangda sakhangdaba singna bomb langsinun attack sathagi basi security lapse oibagi khudamni ngarang nungthil pobob mi na krik ina pama tamda sakhangdaba singna governor gi banglo sangpham gate mamang maktada bom gi attack sa tharam khiba duna karigumba pokhairam ba thoklabadi mioi kya asi ana aso opan nanglamba yai adubu bom adu pokhai hodabadagi oiramgadaba aki tujunglaba thodok adumakti miyam punamaki laibak phabani lawi governor gi gate mamangda bom langsilam khiba adu kanana karigidamak satharam khibano haiba khangbangam drabasu thawong adu mafam matam sadaba oibana miyam gi peningai oide High security zone oibatanatana security na khurak hangdana saugri yungbagum na ngak senbagi thabak lokhaliba chief minister gi banglo amadi police headquarter dagi irap laptana leiriba governor gi banglo gi gate ta sakhangdaba singna attack sathaba ngamliba asigi maram karino haibadu thawdo adu lautuna ba mongda sathaba oibadagi yamna laina sathaba ngamlibara haibagi singnaba leitaba nate Imphal City Khwairamban Kaithel Manung Yauna Imphal Municipality Area na konba mafam singi miyam tinba mafamda bom pokhaiba amadi nongmai kapsin bagi thodok wathok thokhiba sing phagalakpa matamda security personnel sing chenaram bagi wathok sing toina thengai masina maram oiraga Imphal City gi high security gi zone oibagi mathakta akanba mawongda section thorang lokhaliba governor gi geta sakhangdaba singna bom gi attack chatharaba haibasi tarai na lobo yaroi thawdo sidagi khangbang amlibadi security personnel singi hai singba madi intelligence network lokhaliba sing asi karisu natte sakhangdaba singna mafam matam yengdana maning tamna violence athabanga mi haibagi ingit pirakhibani haina lobuyai sakhangdaba singna makhoigi activity sathaningba matamda sathabang amlabasu terrorism violence amasung revolutionary violence ani gi marakta iman manaba oibana sexual hodaba mikupta revolutionary violence method adu terrorist oina lokhibadagi malem gi revolutionary kaya terrorist on khibagi malem gi puari dagi khangbangami terrorist singna miyam marakta bom pokhahenba tamthiba mi hat mi pun chathaba mi pharga ren sam tan bana chingba chathaduna miyam da aki akhang pibagi thodok sing asi terrorist ki masani haina malem gi miyam na lawi state asida sakhangdaba singna miyam tinba mafam sing amadi yumlakta nongmai kapsin bagi aki tujunglaba thodok wathok sing chatharakhiba asina maram oiraga sakhangdaba singi marai bakkari phibam oirakadage haibasini Amaromda lengak na miyam gi punsi amasung lan thum ngak na thamna ba leiriba law enforcing agency singna miyam gi punsi amasung lan thum ngak senba ngamdaba tarabadi lengak lebagi wahan thok leirakloi governor gate mamangda sakhangdaba singna bom langsinduna attack chatharkhiba duda security personnel singi marakta khut yawbra haibagi singnaba leiriba asi kokhanaba thawdo dugi khongul liduna miyam gi singnaba kokhallu State asida sambalna hawai maton chabagi thodok lisang sinna chatharkhibadagi miyam gi mafam da leiriba mipaiba sing kokhanaba ngasigi lengakna akhanaba thorang lokhatpham thoi atopa pawmana COVID-19 gi vaccine dose lising nipunipan ngasi thunglakre
COVID-19 ya han ba phase gi wal hoba Covishield vaccine dose lising ni phuni pan ngasi Imphal airport ta thunglakre Thasi ki tara tarukta India pumbagi COVID-19 vaccine kapa hona ba ahan ba phase ki oina Covishield vaccine dose lising yangkhai mari thungkhraba matungda ngasi amuk nauna anirak subagi oina vaccine dose lising ni phuni pan asi thunglakibani ahan ba dose vaccine kapa gi sang asi sa da khumpu yaure rem samadi Jenims da target ki wangmada vaccine kapli manung hanjin baching gi mafam singda sang khara nemli wasi gi maram thidokna ba review mifam pangthoklagani mifam asida immunization asi masing hengat hanaba su khanagani district singisu feedback matam gi lawri vaccine asi safe oiba vaccine amani front line da leiriba singi oina su vaccine kapagi thabak paikhat pa hore ministry na leblak pa matam dagi kapa horagani haina additional chief secretary PY phaina phongdoki ngasigi vaccine adu Imphal airport ta thunglabada additional chief secretary mission director state nodal officer immunization RK Roji yauna department ki official singna receive tauki